ꯃꯅꯥꯛꯇꯗ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯟ ꯑꯣꯟꯕ ꯉꯝꯕ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯄꯥꯛ ꯑꯃꯗ ꯃꯆꯥ ꯄꯣꯛꯆꯗꯕ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯁꯥꯒꯩ ꯃꯨꯠꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄꯅ ꯅꯤꯡꯊꯧꯕꯨ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯅꯅꯕꯁꯨ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯊꯥꯗꯣꯛꯄ ꯉꯝꯂꯝꯗꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯁꯨ ꯆꯦꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯆꯥ ꯌꯥꯎꯅꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯂꯥꯏꯐꯝ ꯑꯃꯗ ꯈꯨꯔꯨꯝꯂꯨꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯋꯥꯃꯟꯗꯨꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯏꯕꯥꯅꯤꯅ ꯏꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯅꯅꯕ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯈꯨꯔꯨꯝꯂꯛꯂꯤꯕꯁꯦ ꯆꯍꯤ ꯀꯌꯥꯗꯤ ꯌꯥꯝꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯈꯨꯔꯨꯝꯗꯕ ꯂꯥꯏꯐꯝꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ." "ꯃꯍꯥꯔꯥꯅꯤ, ꯑꯩ ꯅꯨꯄꯤ ꯊꯤꯌꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨꯅꯦ꯫ ꯑꯩ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯔꯔꯣꯏꯅꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ ꯃꯍꯥꯔꯥꯅꯤ." "ꯅꯨꯡꯁꯤꯕꯗꯤ ꯑꯩꯁꯨ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯕꯨ ꯅꯣꯛꯅꯕꯤꯔꯅꯤ, ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗꯕ ꯅꯤꯡꯊꯧ ꯍꯥꯏꯅ꯫ ꯑꯗꯨꯅ ꯏꯃꯥ ꯕꯥꯕꯥ ꯍꯣꯏꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯏꯅꯤꯡꯊꯧ, ꯑꯩ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ." "ꯃꯍꯥꯔꯥꯅꯤ, ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯃꯌꯥꯝ ꯑꯁꯦ ꯃꯥꯌꯣꯛꯅꯒꯅꯤ ꯃꯍꯥꯔꯥꯅꯤ?" "ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯁꯤꯟꯒꯅꯨꯅꯦ ꯃꯍꯥꯔꯥꯅꯤ." ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯤꯉꯩ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯅ ꯂꯤꯟ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯇꯣꯡꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯂꯦꯡꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯇꯥꯜꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯐꯥꯔꯤꯕ ꯂꯤꯟ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯟ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯕꯨꯛꯇ ꯇꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ "ꯑꯣ, ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯂꯤꯟ ꯑꯁꯤꯁꯨ ꯀꯟꯕ ꯉꯝꯍꯧꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯇꯥꯗꯨꯅ ꯁꯤꯕ, ꯑꯗꯨꯒ ꯎꯆꯦꯛ ꯑꯁꯤꯒꯤ ꯆꯥꯅꯅꯕꯁꯨ ꯃꯨꯟꯕꯤꯍꯧꯕ꯫ ꯂꯤꯟ ꯑꯁꯤꯁꯨ ꯂꯥꯏꯔꯦꯟꯒꯤ ꯂꯤꯟ ꯃꯆꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤ ꯗꯁꯥꯅꯣ? ꯏꯅꯤꯡꯊꯧ, ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯁꯤꯕꯣ?" ꯅꯤꯡꯊꯧꯅ ꯂꯤꯟ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯝꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯔꯥꯅꯤꯗꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯛꯇꯕ ꯇꯧꯔꯝꯃꯤ꯫ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯀꯧꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯍꯔꯥꯎꯕꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯆꯥꯅ ꯊꯛꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯀꯌా ꯑꯃꯁꯨ ꯌꯦꯜꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ "ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯑꯣꯟꯊꯣꯛꯅ ꯐꯩꯗꯀꯣ꯫ ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯜꯂꯗꯔꯥ, ꯆꯔꯥ ꯍꯦꯟꯅ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯆꯦꯡ ꯐꯧ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯤꯗꯅ ꯃꯇꯝ ꯈꯔꯗꯤ ꯆꯔꯥꯁꯦ ꯍꯦꯜꯂꯣꯏꯗꯧꯔꯤ꯫ ꯂꯥꯏꯁꯦ ꯂꯩꯀꯣ ꯍꯅꯨꯕꯤ, ꯆꯦꯡ ꯐꯧꯗ ꯅꯠꯇꯦ, ꯐꯖꯔꯕ ꯐꯤꯔꯣꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯂꯤꯕꯁꯤꯅꯤ." ꯃꯃꯧ ꯅꯨꯄꯤꯅ, "ꯏꯃꯥ, ꯑꯩ ꯐꯧꯁꯦ ꯈꯔ ꯁꯨꯗꯣꯛꯂꯒꯦ." "ꯁꯨꯔꯣ, ꯆꯦꯡ ꯐꯧ ꯂꯩꯔꯤꯉꯩ ꯑꯁꯤꯗꯅꯦ ꯀꯩꯅꯣ ꯏꯪꯈꯣꯜ ꯑꯁꯦ ꯊꯥꯕ ꯌꯥꯕ ꯊꯥꯖꯤꯜꯍꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯃꯃꯝ ꯄꯣꯛꯂꯕꯗꯤ ꯐꯅꯤꯗ, ꯆꯔꯥꯁꯦ ꯁꯨꯡꯍꯦꯟ ꯍꯦꯛ ꯍꯦꯜꯂꯣꯏ." "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯄꯣꯛꯑꯗꯤ ꯃꯤ ꯑꯇꯩꯗꯤ ꯄꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦꯅꯦ." ꯑꯁꯨꯝꯅ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ꯫
ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯄ ꯃꯇꯝꯗ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯤꯟꯒꯨꯝꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯅ ꯄꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯥꯎ ꯀꯌꯥꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯅ ꯑꯉꯥꯡ ꯑꯁꯤ ꯁꯨꯝ ꯆꯥꯎꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯛꯅꯕ ꯌꯥꯝꯒꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯔꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯄꯨꯊꯣꯛꯂꯝꯗꯦ, ꯃꯤ ꯑꯇꯩꯅꯁꯨ ꯂꯧꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯅ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯃꯥꯒ ꯀꯣꯅꯨꯡꯗ ꯁꯥꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯄ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯑꯗꯨ ꯎꯆꯦꯛ ꯑꯃꯅ ꯄꯨꯈ꯭ꯔꯦ ꯇꯥꯕꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯄꯨꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯑꯗꯨ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯝꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ "ꯑꯉꯛꯄꯅꯤꯀꯣ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯜ ꯑꯁꯦ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨꯅ ꯊꯥꯗꯔꯝꯂꯤꯕꯅꯤ꯫ ꯐꯅꯗꯤ ꯋꯥꯡꯏ, ꯋꯥꯡꯗ꯭ꯔꯅꯤ ꯃꯔꯨꯞꯁꯤꯡ? ꯋꯥꯡꯏ ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯎꯍꯧꯔꯤꯗꯨꯅꯤ, ꯅꯪ ꯅꯊꯟꯇꯅ ꯇꯥꯟꯅꯕꯒꯤ ꯇꯥꯏꯞꯇ꯫ ꯍꯣꯏ, ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯩꯝ ꯇꯧꯔꯝꯗꯦ ꯍꯥꯏꯕ? ꯃꯌꯦꯛꯀꯤꯗꯤ ꯁꯤꯕ ꯌꯥꯔꯦ, ꯃꯀꯣꯛꯀꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯃꯈꯩ꯫ ꯍꯣꯏ, ꯑꯗꯨꯃꯗꯤ ꯉꯛꯏ꯫ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯏꯅ ꯄꯤꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯉꯥꯡ ꯑꯁꯦ ꯃꯁꯛꯁꯨ ꯈꯨꯐꯖ ꯆꯥꯗꯦ, ꯂꯥꯏꯗ ꯂꯥꯏ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯎꯆꯦꯛ ꯑꯃꯠꯇ ꯄꯥꯏꯕ ꯌꯣꯛꯄ ꯌꯥꯈꯤꯗꯔꯦ꯫ ꯅꯣꯡꯃꯅ ꯑꯃꯨꯛ ꯍꯨꯏꯅ ꯆꯤꯛꯇꯨꯅ ꯆꯦꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯨꯔꯝꯕꯗꯒꯤ ꯀꯣꯅꯨꯡꯗ ꯍꯨꯏ ꯑꯃꯠꯇ ꯂꯣꯏꯕ ꯆꯪꯂꯛꯄ ꯑꯃꯠꯇ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯍꯨꯏꯗꯒꯤ, ꯍꯧꯗꯣꯡꯗꯒꯤ, ꯎꯆꯦꯛꯇꯒꯤ ꯁꯨꯝ ꯆꯪꯕ ꯌꯥꯔꯣꯏꯅ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯀꯥꯏꯅ ꯇꯥꯟꯊꯣꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯀꯩꯒꯤ? ꯑꯩꯈꯣꯏꯕꯨ ꯎꯆꯦꯛꯂꯣ? ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅ ꯌꯦꯡꯖꯩꯗꯣ, ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯝꯅꯤꯡꯉꯛꯏꯀꯣ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯑꯣꯏꯅ ꯄꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯏꯅꯤꯡꯊꯧꯁꯨꯅꯦ ꯌꯥꯝ ꯋꯥꯅ ꯐꯪꯖꯕ ꯃꯆꯥ ꯑꯣꯏꯕꯒꯤ ꯈꯝꯕꯜꯂꯤꯅꯤ, ꯆꯦꯛꯁꯤꯟꯖꯩꯅꯤ꯫ ꯈꯪꯗꯦꯗ, ꯏꯆꯥꯒ ꯄꯝꯅꯤꯡꯗꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯁꯦ ꯄꯝꯅꯤꯡꯉꯤ, ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯐꯖꯩ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯂꯥꯏꯒꯤ ꯃꯆꯥ ꯎꯔꯕꯣ? ꯑꯁ, ꯅꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯍꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯀꯞꯂꯤ, ꯇꯨꯝꯕ ꯀꯤꯕꯅ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯪꯁꯦ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯤꯕ? ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯂꯤꯟ ꯑꯣꯟꯕ ꯃꯪꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯣꯏꯅ ꯃꯪꯉꯤ, ꯑꯗꯨꯒ ꯁꯥꯀꯩ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ, ꯃꯨꯟꯅꯒꯗꯕꯒꯤ ꯀꯔꯤꯒꯤ ꯇꯥꯏꯅꯔꯤꯕ? ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯣꯡꯃ ꯏꯕꯥꯅꯤꯅ ꯈꯣꯡꯅꯥꯡ ꯑꯃꯗ ꯄꯣꯊꯥꯔꯤꯉꯩ ꯂꯤꯟ ꯑꯃ, ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯅ ꯀꯟꯕ ꯉꯝꯗꯅ ꯅꯪꯒꯤ ꯅꯁꯥꯗ ꯇꯥꯗꯨꯅ ꯁꯤꯈꯤꯕꯗꯨꯗꯒꯤ ꯏꯆꯥ ꯈꯨꯗꯣꯜ ꯑꯁꯦ ꯐꯪꯖꯈꯤꯕꯅꯤ꯫ ꯃꯗꯨꯅꯔ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯥ ꯈꯨꯗꯣꯜ ꯑꯁꯦ ꯃꯪꯗ ꯂꯤꯟ ꯇꯣꯏꯅ ꯎꯔꯤꯕ ꯑꯁꯤꯕꯣ? ꯃꯄꯥ ꯅꯤꯡꯊꯧ, ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯄꯗꯤ? ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯍꯌꯦꯡꯁꯦ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯜꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯏꯆꯥ ꯈꯨꯗꯣꯜꯒꯤ ꯋꯥꯁꯦ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯃꯥꯏꯕ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯏꯆꯥꯒꯤ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯕꯗꯤ ꯃꯄꯥ ꯑꯩꯅ ꯍꯥꯟꯅ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯒꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯈꯨꯗꯣꯜꯁꯦ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯥꯛꯇꯨꯅ ꯃꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯀꯧꯔꯦꯅꯦ ꯇꯣꯏꯅ꯫ ꯂꯤꯟ ꯑꯗꯨꯁꯨ ꯑꯆꯝꯕ ꯂꯤꯟ ꯅꯠꯇꯦ, ꯂꯥꯏꯑꯣꯏꯔꯕ ꯂꯤꯟꯅꯤ꯫ ꯆꯍꯤ 1000 ꯍꯦꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕ ꯂꯤꯟꯅꯤ ꯏꯅꯤꯡꯊꯧ꯫ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯤꯔꯣꯜ ꯇꯥꯏ, ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯂꯤꯟꯗꯨꯒꯤ ꯃꯆꯥꯅꯤ,
ꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯍꯥꯠꯇꯧꯔꯤꯕ꯭ꯔꯥ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯥ ꯑꯦ ꯁꯣꯏꯔꯦ ꯏꯅꯤꯡꯊꯧ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯐꯠꯇꯕ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯅꯠꯇꯦ ꯍꯥꯠꯄ ꯉꯝꯂꯣꯏ ꯃꯣꯏꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇ ꯂꯩꯕ ꯉꯝꯂꯣꯏꯀꯣ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯏꯄꯥ ꯃꯥꯏꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯤ ꯄꯤꯕ ꯉꯝꯂꯣꯏꯀꯣ ꯏꯆꯥꯒꯤꯗꯃꯛ ꯂꯥꯏ ꯂꯥꯛꯂꯕꯁꯨ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯀꯅꯥꯃꯠꯇꯅ ꯂꯧꯕ ꯃꯨꯟꯕ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯅꯕꯤꯌꯨ ꯎꯅꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯂꯔꯣꯏꯅꯤ ꯏꯅꯤꯡꯊꯧ ꯑꯣ ꯑꯗꯨꯗꯤ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯂꯩ ꯏꯆꯥꯒꯤꯗꯃꯛ ꯑꯗꯨꯁꯨ ꯑꯩ ꯌꯥꯔꯒꯦ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤ ꯈꯨꯗꯣꯜꯅ ꯈꯪꯒꯅꯤ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯥ ꯃꯥꯏꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯒ ꯑꯃꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤꯗꯤ ꯌꯧꯍꯟꯕꯤꯒꯅꯨ ꯌꯧꯍꯜꯂꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕꯤꯒꯅꯨ ꯌꯧꯍꯟꯖꯔꯣꯏ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯜꯒꯤ ꯃꯪꯗ ꯇꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯍꯜꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡꯅ ꯀꯩ ꯍꯥꯏꯔꯝꯃꯒꯦ ꯑꯩ ꯂꯤꯟ ꯑꯣꯟꯗꯣꯏꯔꯣ ꯏꯄꯥ ꯅꯤꯡꯊꯧ ꯑꯦ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯂꯤꯟ ꯑꯣꯟꯗꯣꯏꯅꯣꯅꯦꯍꯦ ꯃꯤꯅꯕꯨ ꯂꯤꯟ ꯑꯣꯜꯂꯦ ꯍꯥꯏꯕꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯒ ꯐꯅꯤ ꯍꯥꯏ ꯏꯆꯥꯅꯅꯦ ꯄꯪꯄꯥꯗ ꯄꯥꯈꯠꯀꯅꯨꯀꯣ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤꯅꯦ ꯏꯃꯥꯒ ꯑꯩꯒꯅ ꯏꯆꯥꯒꯤ ꯃꯪꯗ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯎꯗꯅꯕ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯨꯔꯨꯝ ꯊꯣꯛꯅꯅꯕ ꯇꯧꯔꯨꯈꯤꯒꯦꯀꯣ ꯁꯦ ꯄꯣꯊꯥꯔꯝꯃꯨ ꯑꯩꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒ ꯃꯄꯥ ꯅꯤꯡꯊꯧꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯂꯥꯟꯃꯤ ꯀꯅꯥꯁꯨ ꯄꯨꯗꯅ ꯑꯗꯨꯒ ꯃꯣꯏꯅ ꯎꯆꯦꯛꯅ ꯆꯦꯜꯂꯛꯄ ꯂꯤꯟ ꯃꯆꯥ ꯑꯃ ꯀꯟꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕ ꯑꯗꯨ ꯐꯨꯝꯖꯤꯜꯂꯝꯂꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯇꯥꯛꯂꯝꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯡ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯦ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯈꯨꯆꯥꯎ ꯆꯥꯗꯦ ꯈꯨꯁꯥꯡ ꯆꯥꯗꯦ ꯂꯤꯟ ꯃꯃꯥ ꯑꯗꯨꯅ ꯀꯤꯒꯅꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ ꯅꯕꯥꯅꯤꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ ꯋꯥꯔꯤ ꯁꯥꯁꯤ ꯋꯥꯈꯜ ꯇꯥꯅ ꯂꯤꯟ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯕꯨ ꯅꯤꯡꯁꯤꯡꯖꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯋꯥꯔꯤ ꯑꯁꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯅꯣꯡꯃ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯅ ꯄꯤꯛꯂꯤꯕ ꯂꯤꯟ ꯑꯃ ꯄꯨꯗꯨꯅ ꯄꯥꯏꯈꯤꯗꯣ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯆꯥꯎꯔꯕ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯎꯆꯦꯛ ꯑꯗꯨꯅ ꯂꯤꯟ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯆꯥꯅꯅꯕ ꯇꯧꯔꯤꯉꯩ ꯅꯤꯡꯊꯧ ꯅꯪꯒꯤ ꯇꯦꯟ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯂꯤꯟ ꯑꯗꯣ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯤꯟ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯊꯥꯕꯅ ꯍꯥꯟꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯇꯝꯄꯥꯛꯇ ꯇꯥꯈꯤꯔꯝꯃꯤ ꯑꯆꯨꯝꯕꯅꯤ ꯋꯥꯔꯤ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯅ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯆꯍꯤ ꯀꯌా ꯆꯪꯅ ꯈꯨꯔꯨꯝꯖꯕ ꯃꯇꯝꯅꯤ ꯍꯣꯏ ꯅꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯈꯟꯗꯨꯅ ꯋꯥꯖꯕꯗꯨ ꯎꯕꯗ ꯑꯩꯒꯤ ꯏꯆꯥ ꯂꯤꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯄꯨꯛ ꯑꯗꯨꯗ ꯅꯕꯥꯅꯤꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯆꯔꯁꯅꯨ ꯈꯟꯗꯨꯅ ꯏꯕꯥꯅꯤꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯕꯅꯤ ꯑꯣ ꯑꯗꯨꯅꯔ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛ ꯄꯤꯌꯨ ꯍꯥꯏꯅ ꯀꯧꯔꯤꯕꯗꯤ ꯋꯥꯈꯜ ꯑꯗꯣ ꯑꯔꯥꯟꯕꯅꯤ ꯍꯣꯏ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕꯗꯣ ꯅꯣꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯣ ꯏꯕꯥꯅꯤ ꯑꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕ ꯆꯍꯤ 1000 ꯍꯦꯜꯂꯕ ꯏꯇꯩ ꯏꯅꯥꯎꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇꯗꯤ ꯎꯕ ꯐꯪꯂꯝꯗꯦ ꯑꯣ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯏꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯂꯥꯏꯗ ꯍꯥꯏꯖꯈꯤ ꯆꯠꯄ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯀꯌꯥ ꯇꯧꯈꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯕ ꯍꯥꯏꯕꯗꯣ ꯐꯪꯈꯤꯗꯦ ꯑꯀꯣꯟꯕꯗ ꯏꯕꯥꯅꯤꯅ ꯄꯦꯜꯂꯛꯇ꯭ꯔꯕꯗ ꯏꯕꯥꯅꯤꯃꯛ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯁꯤꯖꯔꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯂꯥꯏꯌꯥꯝꯁꯤꯡꯅ
ꯏꯆꯥ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯈꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯑꯅꯤꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯆꯥ ꯐꯪꯕꯒꯤ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯏꯕꯥꯅꯤꯅ ꯏꯆꯥ ꯑꯗꯣ ꯏꯊꯥꯗꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯊꯣꯛꯍꯟꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯃꯃꯥꯅ ꯀꯔꯤ ꯑꯃꯨꯛ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯣ? ꯏꯆꯥ ꯑꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯄ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯏꯆꯥꯗꯣ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯀꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯁꯦ ꯑꯃꯨꯛ ꯍꯤꯡꯒꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯍꯥꯔꯥꯅꯤꯒꯤ ꯏꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯈꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯕꯤꯔꯤꯕꯅꯣ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯑꯅꯤꯅ? ꯁꯣꯝꯒꯤ ꯊꯃꯣꯏꯅ ꯏꯆꯥꯒꯤꯗꯃꯛ ꯋꯥꯔꯝꯒꯗꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯃꯥꯡꯗꯅꯕ, ꯅꯪꯒꯤꯁꯨ ꯅꯆꯥ ꯃꯥꯡꯗꯅꯕ ꯏꯆꯥ ꯈꯨꯗꯣꯜ ꯑꯗꯣ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒ ꯂꯩꯖꯒꯦ, ꯃꯇꯝ ꯈꯔꯅ ꯅꯣꯏꯒ ꯑꯃꯨꯛ ꯂꯩꯌꯨ꯫ ꯏꯆꯥ ꯈꯨꯗꯣꯜꯗꯣ ꯂꯤꯟ ꯑꯩꯈꯣꯏꯒꯤ ꯁꯥꯏꯑꯣꯜ ꯑꯣꯟꯕ ꯉꯝꯕꯅꯤ꯫ ꯃꯁꯤꯗꯤ ꯂꯥꯏꯅ ꯄꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯅꯤ꯫ ꯍꯌꯦꯡ ꯏꯁꯨꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗ ꯃꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯗꯕꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯂꯤꯟ ꯃꯇꯩ ꯃꯅꯥꯎꯒ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎꯒꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯜꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯈꯪꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯑꯗꯨ ꯂꯤꯟ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯑꯌꯥꯕ ꯂꯧꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯂꯤꯟ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯊꯥ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯕꯨ ꯉꯥꯏꯖꯩ꯫ ꯊꯥ ꯁꯨꯔꯛꯄꯗ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯃꯇꯩ ꯃꯅꯥꯎꯒꯁꯨ ꯎꯅꯗꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯁꯤ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨꯕꯨꯅꯤ꯫ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯀꯅꯥꯃꯠꯇꯅ ꯍꯥꯠꯄ ꯉꯝꯗꯕ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯅ ꯑꯣꯟꯕ ꯇꯝꯊꯤꯔꯕ ꯎꯆꯦꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯎꯆꯦꯛ ꯐꯠꯇꯕꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯎꯆꯦꯛꯅꯤ꯫ ꯎꯆꯦꯛ ꯑꯗꯣ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯊꯥꯡꯖ ꯇꯔꯦꯠꯇ ꯁꯥꯕ ꯊꯥꯡ ꯅꯠꯇ꯭ꯔꯒ ꯂꯤꯔꯨꯡ ꯇꯦꯟꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯊꯕꯥꯛꯇ ꯌꯨꯡꯂꯕ ꯃꯇꯝꯗ ꯁꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯕ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯥꯡꯖ ꯇꯔꯦꯠꯀꯤ ꯊꯥꯡ ꯑꯗꯣ ꯑꯩ ꯁꯦꯝꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯣ ꯁꯤꯕ ナꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯅꯤ꯫ ꯁꯤꯕ ꯅꯥꯏꯗꯕ ꯂꯤꯟ ꯑꯩꯈꯣꯏꯕꯨ ꯆꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯂꯧꯗꯨꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯈꯨꯗꯣꯜ ꯑꯁꯦ ꯎꯆꯦꯛ ꯑꯗꯨꯗꯒꯤ ꯀꯟꯗꯕ ꯌꯥꯗꯦ, ꯎꯆꯦꯛ ꯐꯠꯇꯕꯗꯣ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯈꯨꯗꯣꯜꯕꯨ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯠꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯃꯤ ꯑꯣꯟꯕ ꯉꯝꯕꯒꯤ ꯃꯄꯣꯛ ꯑꯁꯤꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯃꯥꯅ ꯃꯤ ꯑꯣꯟꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯇꯨꯝꯂꯦꯅꯦ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗꯒꯤ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ꯫ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯃꯨꯛ ꯀꯟꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯤꯗꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯤꯍꯥꯠ ꯊꯤꯕ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯈꯥꯗꯤ ꯅꯣꯡꯃꯗꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯀꯥꯞꯇꯨꯅ ꯐꯥꯈꯤ꯫ ꯁꯤꯌꯨ ꯌꯥꯗ꯭ꯔꯕ ꯎꯆꯦꯛ ꯑꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯂꯧꯔꯒ ꯆꯥꯈꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦꯗꯀꯣ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯣ꯫ ꯎꯆꯦꯛ ꯂꯣꯏꯅ ꯆꯥꯔꯕ ꯃꯇꯨꯡ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯕ ꯉꯝꯗꯅꯕ ꯑꯩꯒꯤ ꯋꯥꯔꯕ ꯎꯆꯦꯛꯀꯤ ꯃꯄꯣꯛꯇ ꯅꯪ ꯍꯤꯡꯖꯔꯣ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯊꯥꯡꯖ ꯇꯔꯦꯠꯀꯤ ꯊꯥꯡ ꯑꯗꯨ ꯁꯦꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯃꯄꯣꯛ ꯑꯅꯤꯒꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ꯫
ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯑꯣꯟꯕ ꯎꯆꯦꯛ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯑꯁꯤ ꯃꯤ ꯑꯣꯏꯅꯁꯨ ꯂꯩꯕ ꯉꯝꯕ, ꯂꯤꯟ ꯑꯣꯏꯅꯁꯨ ꯂꯩꯕ ꯉꯝꯃꯤ ꯈꯪꯕꯗꯒꯤ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯁꯦ ꯑꯩꯅ ꯐꯥꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯐꯪꯂꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯍꯟꯖꯤꯟꯕ ꯉꯝꯂꯗꯣꯏꯅꯤꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯗꯕꯅꯤ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯁꯛꯐꯝꯗ ꯂꯩꯕ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯁꯛꯐꯝꯗ ꯂꯩꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯁꯣꯝꯗꯁꯨ ꯊꯥꯡꯖ ꯇꯔꯦꯠꯀꯤ ꯊꯥꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯕꯒ ꯃꯄꯥ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯊꯥꯡꯖ ꯇꯔꯦꯠꯀꯤ ꯊꯥꯡ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯤꯕꯤꯔꯝꯕ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯆꯨꯝꯂꯕꯁꯨ ꯑꯩꯅ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯅꯦ? ꯏꯃꯥ ꯂꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯏ, ꯀꯩꯝꯇꯁꯨ ꯊꯣꯛꯄ ꯆꯠꯄ ꯐꯪꯗꯦ꯫ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯦ ꯍꯥꯏꯕ ꯈꯪꯗꯅꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃ ꯁꯥꯔꯒ ꯊꯣꯛꯂꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯅ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯗ ꯍꯥꯏꯔꯝꯗꯅ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃ ꯁꯥꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯛ ꯍꯦꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯟꯅꯔꯤꯕꯁꯦ ꯃꯁꯛꯇꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯃꯝꯇ ꯐꯥꯔꯒ ꯍꯪꯂꯒꯦ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡ ꯐꯥꯔꯒ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯨꯔꯨꯡ ꯑꯃꯗ ꯄꯨꯟꯅ ꯊꯝꯃꯝꯃꯤ꯫ ꯐꯠꯇꯕ ꯎꯆꯦꯛꯅ ꯐꯥꯕ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯍꯥꯠꯇꯤ ꯍꯥꯠꯂꯝꯗꯦ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯝꯕꯅꯣ ꯍꯥꯏꯅꯗꯤ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯅꯣꯏꯒꯤ ꯃꯔꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯎꯗ꯭ꯔꯦ, ꯌꯥꯎꯔꯕꯗꯤ ꯍꯥꯏꯔꯛꯑꯣ꯫ ꯅꯣꯏ ꯀꯩꯒꯤꯅꯣꯅꯦ? ꯑꯩꯁꯦ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦꯅꯦ꯫ ꯆꯍꯤ 100 ꯍꯦꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯉꯧꯕ ꯍꯥꯏꯕꯗꯣ ꯑꯩꯅꯤꯅꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧ ꯑꯉꯥꯎꯕ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ, ꯑꯗꯨꯒ ꯃꯥꯗꯤ ꯃꯤꯅꯤ, ꯎꯆꯦꯛ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯕꯣꯍꯣꯏꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯍꯦꯟꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯃꯄꯥꯟꯗ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯕꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯗꯤ ꯃꯁꯛ ꯈꯨꯐꯖ ꯃꯆꯥꯗꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯊꯥꯗꯣꯛꯀꯅꯤꯅꯤ ꯁꯣꯏꯗꯅ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯇꯥꯅꯤꯡꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯌꯨ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥ ꯀꯔꯝꯕꯅꯣ? ꯁꯦ ꯎꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯦ ꯅꯣꯏꯒꯤ ꯂꯣꯏꯅ ꯄꯤꯗꯧꯔꯤꯕꯅꯤ, ꯌꯥꯝ ꯂꯩꯔꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯅꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯄꯥꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯒꯤ ꯂꯩꯐꯝꯒ ꯐꯖꯅ ꯇꯥꯛꯂꯝꯃꯤ꯫ ꯍꯦꯛ ꯈꯪꯕꯒ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯆꯦꯟꯐꯝ ꯈꯪꯗꯅ ꯂꯩꯍꯧꯏ꯫ ꯀꯣꯅꯨꯡꯗꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯃꯥꯡꯈꯤꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯀꯌా ꯊꯥꯗꯣꯛꯇꯨꯅ ꯊꯤꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯜꯒ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ ꯀꯌꯥ ꯉꯥꯛ ꯁꯦꯟꯅꯗꯨꯅꯁꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯗꯤ ꯃꯄꯥ ꯃꯃꯥ ꯂꯤꯟꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯂꯣꯛ ꯑꯃꯗ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯗꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯏꯆꯥꯅꯨꯄꯤꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯇꯦ, ꯑꯗꯨꯒ ꯂꯥꯟꯃꯤ ꯀꯌా ꯑꯃꯁꯨ ꯉꯥꯛꯇꯨꯅ ꯊꯝꯕꯤꯔꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯑꯗꯣ ꯄꯥꯎꯁꯤꯃꯇꯪ ꯈꯪꯍꯜꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯏꯅꯤꯡꯊꯧ? ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯏꯆꯥꯒꯤ ꯀꯥꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯝꯂꯤꯕꯁꯦ ꯏꯆꯥ ꯈꯨꯗꯣꯜ ꯑꯗꯣ ꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯈꯟꯅꯅꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ
ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯁꯣꯏꯗꯅ ꯈꯪꯈꯤꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯎꯆꯦꯛ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯥꯡꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯕꯨ ꯈꯨꯔꯨꯝꯁꯤꯀꯣ ꯁꯣꯝꯗꯅ ꯈꯨꯗꯣꯜꯅ ꯂꯣꯛ ꯑꯃꯗ ꯁꯥꯟꯅꯔꯤꯉꯩ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯂꯣꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯈꯨꯗꯣꯜꯅ ꯀꯅꯥꯅꯣ ꯑꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯁꯤꯕꯣ ꯂꯤꯟ ꯃꯃꯥ ꯑꯗꯨꯅ ꯂꯣꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯥꯕ ꯈꯨꯜ ꯑꯃꯒꯤ ꯃꯆꯥꯅꯤ ꯏꯆꯥ ꯈꯨꯗꯣꯜ ꯑꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯎꯈ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤ ꯀꯤꯕꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ ꯂꯤꯟ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯥ ꯈꯨꯗꯣꯜ ꯅꯨꯄꯥ ꯑꯁꯤꯗ ꯑꯀꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯀꯤꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯄꯅꯤ ꯂꯤꯟ ꯃꯃꯥ ꯑꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯅꯨꯄꯥꯅꯤ ꯍꯧꯖꯤꯛꯅ ꯃꯃꯥꯗꯣ ꯆꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯅꯥꯕ ꯑꯃꯗꯒꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯂꯤꯟ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯈꯨꯗꯣꯜꯅ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯑꯩꯈꯣꯏꯅꯗꯤ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯆꯥ ꯈꯨꯗꯣꯜ ꯑꯩꯈꯣꯏꯅ ꯂꯤꯟ ꯂꯥꯏꯔꯤꯅꯤ ꯃꯣꯏꯅ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯅꯤꯃꯛꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯅꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯣꯏꯅꯦꯍꯦ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯃꯤꯁꯨꯅꯤꯀꯣ ꯌꯥꯝ ꯌꯥꯏ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯐꯅꯅꯕ ꯍꯤꯗꯥꯛ ꯑꯩꯈꯣꯏ ꯄꯤꯔꯒꯦ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯁꯥ ꯃꯕꯨꯛꯇꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯃꯅꯤꯒꯨꯝꯕ ꯑꯃ ꯑꯣꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯥ ꯈꯨꯗꯣꯜꯗ ꯄꯤꯔꯝꯃꯤ ꯈꯨꯗꯣꯜꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯃꯅꯤꯗ ꯄꯤꯗꯨꯅ ꯃꯤ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯈꯨꯗꯣꯜꯅ ꯍꯔꯥꯎꯅ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄಾ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯔꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯃꯣꯃꯣꯅꯣꯛꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕꯗꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯋꯥꯠꯇꯕ ꯀꯧꯏ ꯃꯤꯡꯗ ꯋꯥꯠꯇꯕꯒꯤ ꯋꯥꯅꯤ ꯄꯨꯟꯁꯤꯗꯤ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯑꯋꯥꯠꯄ ꯀꯧꯕ ꯌꯥꯒꯅꯤ ꯑꯦ ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ ꯅꯨꯡꯉꯥꯏ ꯑꯗꯣ ꯋꯥꯠꯇꯕ ꯑꯩ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯌꯥꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯃꯔꯨꯞ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯏꯒ ꯀꯃꯥꯏꯅ ꯃꯔꯨꯞ ꯁꯥꯟꯅꯒꯅꯤ ꯑꯦ ꯑꯩ ꯂꯥꯏ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯅꯪꯒꯨꯝꯕꯅꯤ ꯋꯥꯠꯇꯕ ꯑꯗꯨꯒ ꯃꯔꯨꯞ ꯁꯥꯟꯅꯕꯗꯣ ꯂꯥꯏꯔꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯦ ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯋꯥꯠꯇꯕꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯐꯪꯂꯣꯏ ꯑꯩꯒꯤ ꯏꯃꯥ ꯆꯠꯄ ꯂꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯈꯨꯗꯣꯜꯅ ꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯃꯅꯤ ꯑꯁꯦ ꯏꯃꯥꯕꯨ ꯌꯣꯠꯍꯜꯂꯨ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯅꯥꯕ ꯐꯔꯕꯗꯤ ꯅꯪ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯂꯥꯛꯎꯀꯣ ꯋꯥꯠꯇꯕ ꯑꯁꯨꯝꯅ ꯋꯥꯠꯇꯕꯅ ꯈꯨꯗꯣꯜꯅ ꯄꯤꯕ ꯁꯤꯗ ꯍꯤꯗꯥꯛ ꯃꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯈꯨꯗꯣꯜ ꯃꯃꯥ ꯂꯤꯟꯒ ꯃꯄꯥꯒꯅ ꯑꯃꯨꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯁꯦ ꯍꯧꯈ꯭ꯔꯦ ꯋꯥꯠꯇꯕ ꯅꯣꯡꯉꯥꯟꯕꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯣꯛ ꯇꯝꯅ ꯆꯦꯜꯂꯛꯂꯦ ꯑꯗꯨꯕꯨ ꯈꯨꯗꯣꯜꯗꯤ ꯂꯥꯛꯂꯝꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯋꯥꯠꯇꯕꯅ ꯈꯨꯗꯣꯜꯕꯨ ꯉꯥꯏꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯈꯨꯗꯣꯜ ꯂꯥꯛꯂꯦ ꯋꯥꯠꯇꯕ ꯃꯃꯥꯗꯣ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝꯅ ꯀꯜꯂꯦ ꯌꯥꯝꯅ ꯐꯔꯦ ꯅꯍꯥ ꯑꯃꯗꯒꯤ ꯃꯥꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯀꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯝꯃꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯃꯤꯟꯅꯔꯝꯃꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯋꯥꯠꯇꯕ ꯈꯨꯗꯣꯜꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯅꯨꯡꯇꯤꯒꯤ ꯂꯣꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯨꯜꯂꯝꯃꯤ ꯁꯨꯝ ꯄꯨꯜꯂꯛꯄꯅ ꯈꯨꯗꯣꯜꯒ ꯋꯥꯠꯇꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯂꯦ ꯅꯣꯡꯃꯗꯤ ꯈꯨꯗꯣꯜꯅ ꯋꯥꯠꯇꯕ ꯃꯥ ꯀꯅꯥ ꯑꯃꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯠꯇꯕꯅ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯗꯦ ꯈꯨꯗꯣꯜꯅ ꯂꯤꯟ ꯑꯣꯟꯗꯨꯅ ꯎꯍꯟꯕꯗꯒꯤ ꯋꯥꯠꯇꯕ ꯑꯗꯨꯅ ꯊꯥꯖꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯒꯤꯗꯃꯛ ꯋꯥꯠꯇꯕ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯊꯣꯛꯄꯤꯒꯅꯨ ꯐꯠꯇꯕ ꯎꯆꯦꯛ ꯑꯣꯏꯁꯅꯨ ꯃꯤ ꯑꯣꯏꯁꯅꯨ ꯂꯥꯏ ꯑꯣꯏꯁꯅꯨ ꯋꯥꯠꯇꯕ ꯑꯩ ꯂꯩꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯍꯜꯂꯣꯏ
ꯈꯨꯗꯣꯜꯗꯣ ꯋꯥꯠꯇꯕꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯋꯥꯠꯇꯕ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯣꯠꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯐꯣꯡꯅ ꯊꯣꯛꯇꯨꯅ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯣ ꯀꯧꯕꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯑꯗꯣ ꯀꯔꯝꯅ ꯐꯪꯒꯅꯤ, ꯀꯔꯝꯅ ꯍꯥꯠꯀꯅꯤ? ꯋꯥꯠꯇꯕꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯈꯨꯗꯣꯜꯒꯤ ꯃꯃꯥ ꯃꯄꯥ ꯂꯤꯟꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯋꯥꯠꯇꯕꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ꯫ ꯐꯠꯇꯕ ꯎꯆꯦꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯂꯤꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥꯟꯈꯩ ꯂꯩꯕ ꯑꯣꯏꯔꯦ ꯈꯪꯕꯗ ꯃꯁꯥ ꯃꯊꯟꯇ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯋꯥꯠꯇꯕ, ꯅꯪꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯑꯩꯅ ꯋꯥꯔꯤ ꯀꯌꯥ ꯇꯥꯔꯦ꯫ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯧꯁꯤꯡ ꯂꯩ, ꯊꯧꯅꯥ ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯎꯆꯦꯛ ꯑꯁꯦ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯈꯨꯗꯣꯜꯁꯦ ꯅꯪꯉꯣꯟꯗ ꯊꯥꯖꯒꯅꯤ꯫ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯅꯤꯗꯣ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯝꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯒꯤꯗꯃꯛꯇꯗꯤ ꯐꯠꯇꯕ ꯎꯆꯦꯛꯇ ꯅꯠꯇꯦ, ꯑꯔꯥꯛꯄ ꯐꯠꯇꯕ ꯄꯨꯝꯕ ꯋꯥꯠꯇꯕ ꯑꯩꯅ ꯃꯥꯌꯣꯛꯅꯖꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯠꯇꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨ ꯐꯥꯅꯕ ꯍꯥꯠꯅꯕ ꯊꯧꯔꯥꯡꯁꯨ ꯋꯥꯠꯇꯕꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯕꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯄꯨꯕꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯎꯆꯦꯛ ꯍꯔꯥꯎꯕꯅ ꯃꯤ ꯑꯣꯅꯤꯡꯕꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯈꯤꯗꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜ ꯌꯥꯝꯅ ꯐꯖꯅ ꯁꯅꯥ ꯃꯌꯥꯝꯅ ꯂꯩꯇꯦꯡꯂꯗꯨꯅ ꯃꯥꯏ ꯇꯪꯈꯥꯏ ꯈꯨꯝꯅ ꯁꯥꯃꯨꯒꯤ ꯃꯊꯛꯇ ꯗꯣꯂꯥꯏ ꯁꯥꯅ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯐꯠꯇꯕ ꯎꯆꯦꯛ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯜꯕꯨ ꯐꯥꯅꯅꯕ ꯌꯨꯡꯅ ꯄꯥꯏꯊꯔꯛꯂꯦ ꯑꯗꯨꯒ ꯈꯨꯗꯣꯜꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯀꯣꯟ ꯁꯨꯔꯨꯡ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯋꯥꯅ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯒꯗꯧꯔꯕ? ꯀꯥꯟꯅꯗꯦ, ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯊꯨꯅ ꯆꯥꯔꯒꯦ, ꯑꯩ ꯃꯤ ꯑꯣꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯞꯂꯒ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯠꯄꯤꯒꯅꯨ, ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯌꯨ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯇꯥꯅꯤꯡꯗꯦ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯒꯅꯤ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤ ꯑꯗꯨ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯐꯠꯇꯕ ꯎꯆꯦꯛ ꯃꯃꯤꯠ ꯈꯪꯅꯪꯅ ꯈꯜꯂꯛꯏ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯅꯣꯛꯄꯒꯤ ꯃꯔꯝꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯗꯕꯒꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯔꯤꯕ ꯃꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯋꯥꯠꯇꯕꯅꯤ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯑꯣꯟꯅꯔꯝꯕꯒꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯠꯇꯕꯅ ꯊꯥꯡꯖ ꯇꯔꯦꯠꯀꯤ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨ ꯑꯣꯏ ꯊꯪꯕ ꯊꯕꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ꯫ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨꯅ ꯂꯐꯣꯏꯅꯤ ꯈꯟꯅ ꯍꯥꯎꯅ ꯆꯥꯒꯦ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯀꯨ ꯈꯣꯛꯎꯕꯗ ꯅꯨꯡ ꯑꯣꯏꯅ ꯌꯥꯎꯔꯒ ꯂꯩꯔꯝꯂꯦ꯫ ꯉꯟꯗꯅ ꯇꯧꯕ ꯊꯕꯛ, ꯈꯟꯊꯗꯅ ꯇꯧꯕ ꯊꯕꯛ ꯑꯃꯇ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯋꯥꯠꯇꯕꯅ ꯑꯗꯨꯗꯤ ꯁꯤꯔꯣꯅꯦꯍꯦ꯫ ꯋꯥꯠꯇꯕꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯆꯤꯡꯈꯣꯡꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯥꯟꯃꯤ ꯀꯌా ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯐꯠꯇꯕ ꯎꯆꯦꯛ ꯑꯗꯨ ꯍꯥꯠꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯟꯗꯨꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯤꯟ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯜꯕꯨ ꯋꯥꯠꯇꯕꯗ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯋꯥꯠꯇꯕꯗ ꯁꯤꯟꯅꯗꯨꯅ ꯋꯥꯠꯇꯕꯒ ꯈꯨꯗꯣꯜꯒ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫